ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯄꯥꯝꯖꯕ MLA ꯑꯣꯏꯍꯜꯂꯨ ꯑꯩꯉꯣꯟꯗ ꯑꯣꯟꯊꯣꯛꯀꯦ ꯁꯅꯥꯁꯦ ꯂꯩꯕꯥꯛ ꯃꯟꯇ꯭ꯔꯤ ꯑꯣꯏꯍꯜꯂꯨ ꯑꯩꯉꯣꯟꯗ ꯑꯣꯟꯊꯣꯛꯀꯦ ꯁꯅꯥꯁꯤ ꯂꯩꯕꯥꯛ ꯊꯤꯀꯥ ꯇꯧꯍꯜꯂꯨ ꯑꯩꯉꯣꯟꯗ ꯑꯣꯟꯊꯣꯛꯀꯦ ꯁꯅꯥꯁꯤ ꯂꯩꯕꯥꯛ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯍꯜꯂꯨ ꯑꯩꯉꯣꯟꯗ ꯑꯣꯟꯊꯣꯛꯀꯦ ꯁꯅꯥꯁꯤ ꯂꯩꯕꯥꯛ ꯍꯦꯔꯣꯏꯟ ꯐꯦꯛꯇꯔꯤ ꯂꯤꯡꯍꯜꯂꯨ ꯑꯩꯉꯣꯟꯗ ꯑꯣꯟꯊꯣꯛꯀꯦ ꯁꯅꯥꯁꯤ ꯂꯩꯕꯥꯛ ꯍꯦꯔꯣꯏꯟ ꯀꯔꯕꯥꯔ ꯇꯧꯍꯜꯂꯨ ꯑꯩꯉꯣꯟꯗ ꯑꯣꯟꯊꯣꯛꯀꯦ ꯁꯅꯥꯁꯤ ꯂꯩꯕꯥꯛ ꯗ꯭ꯔꯛ ꯂꯂꯣꯟꯍꯜꯂꯨ ꯑꯩꯉꯣꯟꯗ ꯑꯣꯟꯊꯣꯛꯀꯦ ꯁꯅꯥꯁꯤ ꯂꯩꯕꯥꯛ ꯌꯨ ꯌꯣꯜꯍꯜꯂꯨ ꯑꯩꯉꯣꯟꯗ ꯑꯣꯟꯊꯣꯛꯀꯦ ꯁꯅꯥꯁꯤ ꯂꯩꯕꯥꯛ ꯂꯩꯕꯥꯛꯀꯤ ꯁꯦꯡꯒꯥꯎ ꯂꯨꯠ ꯇꯧꯍꯜꯂꯨ ꯑꯩꯉꯣꯟꯗ ꯑꯣꯟꯊꯣꯛꯀꯦ ꯁꯅꯥꯁꯤ ꯂꯩꯕꯥꯛ ꯇꯧꯅꯤꯡꯕ ꯃꯈꯩ ꯇꯧꯍꯜꯂꯨ ꯑꯩꯉꯣꯟꯗ ꯑꯣꯟꯊꯣꯛꯀꯦ ꯁꯅꯥꯁꯤ ꯂꯩꯕꯥꯛ ꯄꯄꯥ ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯃꯇ ꯂꯤꯕꯤꯌꯣ ꯍꯣꯏ ꯍꯣꯏ ꯂꯤꯔꯒꯦ ꯑꯗꯨꯒꯅꯦ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯅꯤ ꯆꯥꯛ ꯆꯥꯔꯨꯁꯤꯀꯣ ꯁꯥꯇ꯭ꯔꯒ ꯑꯣꯖꯥꯒꯒꯤ ꯋꯥꯔꯤꯅꯤꯀꯣ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯆꯨꯝꯅ ꯂꯥꯟꯕ ꯍꯥꯏꯕꯁꯤꯅꯤꯀꯣ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯗꯁꯨ ꯆꯨꯝꯃꯤ ꯑꯗꯨꯒ ꯃꯍꯩꯔꯣꯏꯅ ꯄꯥꯕꯗꯁꯨ ꯆꯨꯝꯃꯤ ꯑꯗꯨꯒ ꯑꯇꯥꯕ ꯑꯈꯪꯕꯅꯁꯨ ꯆꯨꯝꯅ ꯅꯣꯛꯄ ꯋꯥꯔꯤꯅꯤꯀꯣ ꯑꯣꯖꯥ ꯁꯥꯟꯇꯤꯅ ꯄꯤꯛꯂꯤꯕ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯣ ꯏꯪꯂꯤꯁ ꯍꯩꯅꯕ ꯇꯥꯛꯄꯤꯔꯝꯃꯤ ꯗꯤꯁ ꯏꯖ ꯃꯥꯏ ꯄꯦꯟ ꯃꯁꯤꯒꯤ ꯑꯥꯔꯊꯅ ꯃꯁꯦ ꯑꯩꯒꯤ ꯀꯣꯂꯣꯝꯅꯤ ꯑꯃꯨꯛ ꯗꯤꯁ ꯏꯖ ꯌꯣꯔ ꯕꯨꯛ ꯃꯁꯦ ꯅꯪꯒꯤ ꯂꯥꯏꯔꯤꯛꯅꯤ ꯑꯁꯨꯝꯅ ꯑꯣꯖꯥ ꯁꯥꯟꯇꯤꯅ ꯍꯟꯅ ꯍꯟꯅ ꯇꯥꯛꯄꯤꯔꯒ ꯅꯌꯨꯝꯗ ꯅꯤꯡꯊꯤꯅ ꯑꯧꯔꯥꯏꯔꯛꯎꯀꯣ ꯍꯌꯦꯡ ꯑꯃꯃꯝ ꯄꯥꯍꯟꯒꯅꯤ ꯐꯥꯔꯛꯇꯕ ꯃꯈꯩꯗꯣ ꯄꯔꯥ ꯐꯥꯔꯛꯄ ꯃꯈꯩꯅ ꯃꯅꯥ ꯂꯩꯔꯒ ꯈꯨꯄꯥꯛꯅ ꯊꯥꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯒꯅꯦ ꯁꯨꯇꯤ ꯊꯥꯗꯣꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯣꯖꯥ ꯁꯥꯟꯇꯤꯅꯅꯦ ꯃꯅꯤꯡꯒꯤ ꯐꯥꯜꯗ ꯐꯝꯂꯤꯕꯤ ꯄ꯭ꯔꯤꯌꯥꯗ ꯄ꯭ꯔꯤꯌꯥ ꯑꯩꯅ ꯉꯔꯥꯡ ꯇꯥꯛꯈꯤꯕꯗꯣ ꯄꯥꯔꯛꯎ ꯍꯥꯏꯕꯗꯒꯤ ꯄ꯭ꯔꯤꯌꯥꯗꯣ ꯑꯩꯗꯤ ꯄꯔꯥ ꯐꯥꯔꯦ ꯍꯥꯏꯅ ꯏꯆꯪ ꯊꯧꯅ ꯄꯥꯔꯛꯏ ꯗꯤꯁ ꯏꯖ ꯃꯥꯏ ꯄꯦꯟ ꯃꯁꯦ ꯑꯣꯖꯥ ꯁꯥꯟꯇꯤꯒꯤ ꯀꯣꯂꯝꯅꯤ ꯗꯤꯁ ꯏꯖ ꯌꯣꯔ ꯕꯨꯛ ꯃꯁꯦ ꯑꯩꯒꯤ ꯂꯥꯏꯔꯤꯛꯅꯤ ꯄ꯭ꯔꯤꯌꯥꯅ ꯄꯥꯔꯤꯕ ꯄꯔꯥꯗꯣ ꯇꯥꯔꯒ ꯑꯣꯖꯥ ꯁꯥꯟꯇꯤꯗꯣ ꯍꯧꯅ ꯅꯣꯛꯂꯛꯄꯩ ꯋꯥꯅꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯁꯤ ꯀꯔꯤ ꯀꯦꯟꯗ꯭ꯔꯅꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯗꯤ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯅꯤ ꯀꯩꯅꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯅꯦꯕ ꯒꯥꯔꯤ ꯈꯥꯝꯃꯣ ꯇꯥꯃꯣ ꯒꯥꯔꯤ ꯈꯥꯝꯃꯣ ꯑꯩ ꯀꯨꯝꯍꯧꯔꯒꯦ ꯇꯥꯃꯣ ꯈꯣꯏꯗꯤ ꯀꯅꯥꯗ ꯚꯣꯠ ꯄꯤꯌꯦ ꯑꯩꯈꯣꯏꯗꯤ BJPꯗ ꯍꯦꯛ ꯍꯧꯕꯗꯤ ꯚꯣꯠ ꯄꯤ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏꯗꯤ ꯂꯨꯈꯣꯏꯒꯤ ꯃꯤꯅꯤ ꯀꯩꯅꯣ ꯒꯥꯔꯤ ꯈꯥꯝꯃꯣ ꯍꯧꯖꯤꯛ ꯆꯨꯡ ꯊꯥꯗꯧꯔꯦ ꯑꯩ ꯒꯥꯔꯤ ꯈꯥꯝꯃꯣ ꯇꯥꯃꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯔꯕꯅꯤ ꯒꯨꯗ ꯕꯥꯏ